Houjik Nda Da Bjp ga Chatminnarabasu Mikhal Mamang da pre-poll alliance Touba Wapham Leite Konrad ke SANGMA manipur gi political senior ahongba ama laibagum na tauribasi awang nompoki oiba local issue khangba amadi meeting changba NPP gumba party khaktana mention ba ngamgani hairaduna mathang chahida manipur da pangthokadawriba assembly mikhal da NPP na chauna mai pakpa ngamna ba sem sari amasung khwaidagi seat hena fangba party fawba oirakpa yabagi oithokpa leide haina Meghalaya gi chief minister shu oriba National People Party gi national president Konrad ke SANGMA na fongdokre Wapham asingasi Palace compound leba MSF DS da auditorium da pangthokiba NPP Manipur State Unit ki annual convention da saruk yabaga loinana Pangthokpa paugi mifamda mahana fongdokibani convention asida NPP gi national vice president I Hemochandra party asigi Manipur state ki president Dr. Rohar Hais Foje Manipur lenga ki minister ke Hais Loken amadi NPP Manipur state ki thaupuba singsu saruk yaki numit nini gi khongchata state asida laktuna Konrad sangmangna makhata na fongdokibada lamdam asigi miyamna achoba national party sing Pamnaraktabagi mami tari mathang chahida pangthokadawriba Mikhal gi damakta NPP na party asibu hena mapangal kanhanba thabak kaya paikhatli amasung masida miyamgi yamna thazaba response phangba ngamli haiki Manipur da NPP na majority fanglabadi state asida intappa puraknaba ahanba khongthang oina kari paikhatkadagi haina paumising na hangba wahangi paukhumda Konrad na hai NPP gi oina 3 strategy pandam thamli masigi matungda tongan ba furup singi marakta thazanaba purakpa wari sanaduna ingtappa puraknaba khonabani loinana law and order ningthina lehanba amasung law and order da ayat apan piriba sing laksinaba amasung state ki semit loan fagat hanba employment hangat hanba haibasina mangda thamduna thabak tawgani haiki mahana makha taraduna aigi numit nini gi khongchet asi maru aina lamdam sida thokliba irang asi karamna loshingani IDP singda party asina kari mating pangba yabage amadi lamdam asigi sakhat thorangi dama kari paikhat pa yabage haiba wafam du maru aina lakpani haiki Pami singna makhatana hangkiba wahangi pakhom piraduna hai Houjik Nda Da NPP amasung BJP puna Chatminnarabasu NPP gi oinadi Mikhal Mamang da pre-poll alliance Touba gi Wapham Leite party asigi oiba top agenda manifesto puthoktuna Mikhal thengnana ba pami mahausadagi NPP gi oina pre-poll alliance tawkide adubu Mikhal matungda miyamgi mandate adugi matung ina maratappa lengak ama semnaba Jungshinabadi Tawakli Haina Fongdoki Party da nauna changlaklaba saknairaba miyoi singbu National President Party gi symbol amasung party gi maming yauba lengan fi khudol tamki